kuki kuntrarom Central Force na purakpagi wahauda Imphal West amasung Kangpokpi District ki lonabada lairiba namdilong Kanglatongbida irang houkhre security na irang laksinaba tear gas cell kapada mioi tararom Sokle taruk phajinlure haire hauzik ngahaki mamangda phangba pauda Kanglatongbida haukiba hingnongyai da sathakiba khongjanga mari lainana security force na pharba mioi taruk mak thadora haire mioi taruk phakiba mari lainana kauramba Kanglatongbi area gi shutdown adu makhoi thadorokpadagi khudaktagi handokre adubu kuki khulai paibasingna hat khraba naga taruki achumba while phangdro phawba UNC na kaukiba economic blockade adudi makhatana chathakigani haina phongdorakre naga singna phana kana athingbu pi nabo honarabasu security gi akanba section thoranga loinana ngasisu Imphal romdagi lakpa kuki phuruki mioi sing Kangpokpi romda security gi konboy na thinkre haire Cobra commando na kuki khulai paibasing gi mathakta chathakiba operation peningai oide haina FNCC na phongdorakre kuki militant singna naga misam taruk tam thina hat khraba matung CRPF ki Cobra commando amasung Assam Rifles na leilong bai faida leiriba KNP UKN amasung KRA gi mathakta chatharakiba operation adu peningai oide numit nini humni chomna chatharakiba operation adu gi mapung phaba phal amata leite haina Foothill Naga Coordinating Committee na thadorapa Zerol amana haire Zerol sina makhata na haire bana thasigi kunma thoida leilon bai faida security force na operation chathakiba duda kuki terrorist singna attack torokpadagi security gi maikai pom amasung nongmaina laman khumlaba matung makhata na operation chathaduna lakhibane operation adu da KNP UKN amasung KRA gi khulai paiba kedar chamarom security force na koiselak thamkhe tanja adu naga misam taranipan phaba amasung naga misam taruk hat pada chenabasing adu phagatnaba chathakiba achoba khudong chaba amane adu deputy chief minister Nemcha kipgen na khuthingjilakpadagi operation adu na thaiduna puraga maralaibasing aduga negotiation chatharaga surrender tawbada tahankhe Deputy Chief Minister Nemcha kipgen asi UPF KNP ke chairman amasung president thangboy kipgen allies ST senten tangge loinabini nomit adu da senior political leader amadi security ki makok thongba singda phone call torakibagi report lai phone torakiba sing adu ki manungda Assam Rifles ki DG 57 Mountain Division laimakong ki GOC amasung Chief Minister Yumnang Khemchan su yaure Security Force na chathakiba operation aduna masak thokpa phal amata porokpa ngamkhide hena nungnang ningai oidibade kuki narco terrorist ke security force na koisenduna thamlaba matungda operation makhata na chathakidaba sine masina maram oiraga kuki khulai paibasing aduna thohan khibane punamasigi teksa kanana pugadoribano haibase hauzik achauba wahang ama oirakle khwaidagi hena haithoi sing thoiraba elite security force di haida lamdamasta pusilakiba Cobra yauna chathakiba operation amada asikumba thawong ama chatharakibasi yamna laibak thibane masina maram oiraga operation adu mapan thongda utnaba khaktagi oina chatharaga asumba while phanghanaba honadrabara haibage asoba wahang ama oirakle naga misam taranipan phaba amasung misam taru hat khibadada chenariba sing lona yauba ngamdana lairibasi laibak thibane thaudok sing aduda chenaba singi masang maming amade makhoina lairiba mafam khanglabasu masak thokpa action amatang asi phawba lakhotana lairi lamdam masida tangdolai taba hanjelaknaba honabada khwaidagi maru oiba security operation singi manungda ama oiriba lailon bai faigi operation handokiba asina miyamna thamlamba thajaba punama manghallei masigi poloi kaidonungda afaba oiroi lamdam masigi miyamna sumbo while fangnabagi haklai security force na su misam miyam ki mathakta akiya kang thohaliba sing asida general sing ki mathakta chap chaba action lokhatkadabani Cobra unit amasung Assam Rifles na kuki narco terrorist sing thengnaba ngamloidaba lairabadi naga sing da senabiro chap chana thengna jarage haire security na ngak selaga net exam thakiba kuki maheroi kontra Kangpokpi tamna puropagi lambida protester singa chauna mukna khre haire thasigi kunma thoida pangthokiba National Testing Agency NTN lawba net UG re-examination 2026 da mapan ge center singda exam tharba Kangpokpi dagi kuki mahiroi kuntra ngasi security na X score tawraga Imphal airport gi Kangpokpi tamna puropagi lambida liangmai naga village volunteer singa chauna mukna khrei security gi maikai dagi protester singa du mokbom amasung tear gas cell kya kaptuna tankhai khrei thawong adu gi mayap tanga seyo angan badagi Kanglatongbida da ban gi khongjang sathaba houkhre Pawasina makhata na hairibadi security na ngak selaga net exam tharba kuki mahiroi kontra Imphal airport gi Kangpokpi tamna porakani haibage
अखनब पाव अमा लैबदगी ngarang ahing nungyaidagi yamlaba liangmai naga sing yauna kangla tongbi bazar board ahing yarektuna laike loinana lambi da tire mai thaduna amasung uwa phajinduna lambi thingbagi khongjang sathake miyamna khongjang sangsilengai manung nongyai matong pung amarom taba adwaida yamlaba security singna ngak selaga kuki mahiroi tara adu Imphal airport agi kangpokpi tamna purakpagi lambi da Kangla tongbi mapada liangmai naga volunteer singna thengnabadagi akanamo ongda lambi thingnaba honake yamlaba protester sing aduna naga micham taru hat khibagi justice phangdringida lambi asi phauduna kuki sing puba yaroi hana security gi gari sing adu thatuna thamke thaudo adu nakalani gi marta chauna muknaba thoke loinana security gi maikai digi tear gas amasung mok bomb cell sing kapa yauna nongmai ron kyamarom blank fire tawduna miyam adu tan khaike adu thaudo adu da kana amata asopan yaukhide security force na escort tawduna kuki mahero sing adu namphu da puna bo hona khiba amasung protest tawriba sing da ka henba thong sing sathaki haibagi mayokta Kangla tongbi bazar board mapada ngasayu anganbadagi bangi khongjang sangsenba houkhre lambi asigi mafam kayada yamlaba miyamna uwa phajinba tire mai thaba amasung nungna singba paisinduna gari sing sathoka sin yahandana thamlei masigi mathakta lambi gi paring sing da yamlaba volunteer sing lambi thungna phansang sing thaduna phamjinduna asarong sing Thingbagi thabak sathare bangi khongjang asina maram oiraga inter district senba transport servicing pungleb lepkhre aduba haujuk phawbagi oina ban adugi manungda pamdaba thaudok sing amata thokpagi pawdi leitre amaromda ban asina maram oiraga kangpopi bazar board ke area da dukan sing thonglona khre hari en birena jenemsta like anariba konsa kholge khunja sing yengsin khre haukiba me tara humdoi da kuki militant singna kangpopi district ki manung chanba lailong bai phai kuki khuldagi pharaba matung nomineni chupna makhoi gi custody da thamlaba matung me tara manga da thadora khrabasu haujik phawba wakhalaina naba yauna chau thau haiba yadana jenemsta like anariba konsa kholge naga mapan gi phibam wasi former CMN birena hakthengna na chatuna yangsin khre loinana victim family singa unaduna wari sana khre khongsara dugi manung channa hospital da lakanariba singe maikai digi makhoi gi imong manung gi miyoi sing tamthina hat ke ba masung thaudo adu da senariba sing haujuk phawbo phaba punba ngamdana leiriba sigi matang da thamo shokna kaptuna pen da wafam kya phongtok narakpasu yaukhe khongjara du mari lenana former chief minister N Birena mahaki ex da thagalakhiba warol amana hairibadi lakanariba sing aduna makhoi gi wakhal da phawnariba chaina amasung awaba kya adu ubada thamo shokna nongai taba phawi mahaki maikai digi patient sing adugi haksang ge phibam amasung makhoi gi treatment dugi matang da wari sanake lakanariba sing adu athu matamda phagalakpa oira sano haina thoujal piram khe loinana victim sing adugi damakta lepli haina su phongdok lamkhe India government kuki sing sijinaraga nagagi mayokta proxy war sathare haina thuingaleng muibana phongdokre India na kuki sing sijinaraga nagagi mayokta proxy war satharakle haina National Socialist Council of Nagaland Isak Muivah General Secretary thuingaleng muibana marasi kre Manipur gi mapanda phongba diwek pause da piba interview amada mahana hai thaina mamangai da mayum leijadaba amasung mafam amadagi mafam amada kocha chatuna leiba kuki singna nahui chingjaroi amasung singsuina singba tangkhul nagagi khungang singda khunja kya hat khibagi wari angang oiringai dagi hauna taraklei British na nagagi khungang lok sinna ba hona bada khune klanmi kya sejana ke maru aina kuki singda khulai paihalaga nagagi mayok lal hauhan kibane British ki thawng adu singna rubagi damak rongmai tribe ki nagalu singba hai pauza donang pharaga thori yaduna hat ke haina halaman singna wari libirame kumja 2015 da khuyek pina kiba framework agreement gi matang da hang kiba wahang amagi pau khomda muiban hai British han kharba matung da naga singna India da tinbagi matang da hauna bi matungina yana se amata khuyek pina kiba leite maduna maram oiraga kumja 1947 gi August 14 bu Naga Independence Day haina ngasi phawba thoram pangthok lebane kumja 1951 da pangthok kiba plebiscite naga sada 99.9 na phurup ase ningtam na hingadabani hana vote pk 2015 da khuyek pina kiba framework agreement su naga ki sovereign ngang na satpagi wafam mayek sengna yawi haike Myanmar da sahi kya gi mamang dagi NSCN gi lanmi sing lerakpagi matang da hangkiba wahang amagi paukhumda mahana hai India gi naga natraga Myanmar gi naga haiba ama leite mafam khudimakta leiriba naga sing phurup ama khaktani haina lawgadabane NSCN na naga miyam gi apamagi matungina phurup asigi lam inchi ama phawbo manghandana bahonagane naga gi ayaba yauduna
international boundary amasung administrative boundary na chingba ngamkhai kya yatlibasi NSCN sakhang balaite NSCN Greater Nagaland tanbagi matangda hangkiba wahang amagi paukhumda mahana hai Greater Nagaland natraga smaller Nagaland haiba malaite purup asibu namthanaba honariba singna khusem gi oina semjilakwa boundary amata naga miyamna sakhang bataude naga punama amatoina hingminagadabani haiba wafamasi kaidonungdasu mantiknaba yaroi Manipur da kanglup ki irang thoraktuna miyo kyasi kibaga loinana yung kay may tharapagi matangda hangbo hang amagi paukhumda mahana hai kuki sing kanano haiba puna makhangnarbani matam amada British na naga nam thanaba honabada kuki sing sijinarami hojina amu India government na kuki sing sijinaraga naga gi mayakta proxy war sa tharakpane kuki sing na topa phurup sing da kai hobagi thodok yamarum thokhre kumja 2023 dagi maitei sing da landa tuna lakraba matung hojina amu Indian Armed Force ki mateng lawraga naga sing ga mayakta proxy war ama chatharakli haina sumahana makhata ke Lenga ki transfer order na PWD ki engineer sing khana handaure junior engineer da senior na sar ko hal hairi Supreme Court na pi ki ba tongan adjustment sing na department ama ki promotion pi ba bu oiro in charge da thabak puhan ba bu oira ba su senior da hana khudong sa ba pi ga da bani have adjustment adu lenga na thawa sadri Manipur lengak na ngarang June kungo hongdoi da thokiba order amada PWD ki Executive Engineer Highway South Division Puramba Senior Oiraba Engineer ama PWD ki Superintending Engineer Wanda SW Surveyor of Works oina transfer taukhre Manipur lengak na Joint Secretary Works na thokiba order amagi matungina Highway Division asida khwaidagi junior oiba Assistant Engineer ama Highway South Division ki Executive Engineer ki pham in charge puranaba order thokre Assistant Engineer 1 Highway South Division da mathau toramba engineer asina in charge oina Executive Engineer ki phampu halibasina maram oiraga mahaki mathakta leba Assistant Engineer ani dasu thawai nuai handrai mahaki mathakta AE oina lairiba engineer ani adudi seniority list ki 33 subada lairiba thongbam Ronald Chandra amasung Seniority 36 subada lairiba ningthaujam Sitaranjan ne aduga in charge oina Executive Engineer Highway South Division ki thaupu unaba order thokraba engineer adudi seniority list ki serial number 52 subada laibane Makoy ahumak division amata da thabak tominambani aduga kamdauna seniority list ki mamaidagi lokhalaga in charge oina thabak puhanbano haibasida lenga sigi thausil thaurangda puksel sepa ama yawrabara haina hangnarakle Masigi sumatakta Executive Engineer Highway South Division ki thau puramba and jamandar ase lakleba August kuntra mathoi da thabakta ki potha khragadabane mahakpu nang hauraroi matagum pharmacy lokthok SW oina transfer tobi bahibisisu mamanaba mayam ki mamang de ikaiba pibugum thokle lengana officer ama natraga engineer ama transfer tobadi yai tobadu de junior senior haibase kan thoklaga satpa yade adubu thabak tominariba AE3 asigi performance su in charge oina promotion piriba engineer aduna henba nate thongasi engineer sing khana hanaba sinbani haide Horticulture and Soil Conservation Department ki post khara ki thabak kaubagi notification samdoklaga thagalakleba si thajabigano haina devdattana phongdokre Horticulture and Soil Conservation Department ki post khara ki thabak kaubagi notification social media page khara da samdoklaga thadurakleba asida thajabigano posting asina maram oiraga miyamda samamnaba thokhale haina department asigi director K Devdatta Sharmana ngasi sanjen thongda leba Horticulture and Soil Conservation ki office ta pangthokiba pau mifam amanda phongdokkhre mahana makhatana haikibada department asigi tongan post aniga marphuni thoi gi thabak lobagi notification thasigi tarada thoklaga notification adugi application nungti gi phongba pause amasung electronic media da miyam da khangan khe maduga mari lainana posting adugi apply tawning basingna directorate laklaga amasung lakui khudong sada basingi oinasu district horticulture office da form loba amasung thajin basathari marasna labak thiba ama oina Bishnupur district ki Nambol dagi department na thopa notice adu natana sasenaba notification oina June mangada thokpani haina semdoklaga mari leinadaba post qualification su hapsilaga sandorakpasina department asigi mingchat thihanbagi maram ama oire thaba se apply tawning basingda su samamnaba pohale social media si haujuki matamda thoido hentokna miyamna sijinaba oibana
asida thagalaklaba posting adugi achumba mari makhong khangdrabadi thagatpigano miyamna sumasigi matangda thijinbiu singnaba amasung khaningba laibasing miyamna department da paw phawbirakpa yagane loinana miyamda samanaba thokliba amasung department ki ijat choknaba hona kibasiga mari lenana horticulture and soil conservation department ki maikaidagi police department ki cyber crime da logi oba thabak paikhanaba case amasu file tawragani haike Santi khunau mayada lambi namthakre haire blockade tawbadagi chatokasin yadabadagi awaba thengnaringai cherakta national highway number 37 Imphal jiribam lambi gi saruk poiriba Santi khunau mayada khanghaudana track crack satuna lambi namthakre lambi namthakibasina maram oiraga Imphal dagi jiribam tamna chatkigadaba amadi jiribam dagi Imphal thorakadaba makhal kyagi gari sing chatok chasin yakidrai lambi namthakibagi thawdo ase ngasayu anganbada Santi khunau da lairiba CRPF ki mayada laiba culvert amada thokibane lambi asi sterasigi lifeline oibana hojik lambi semjinbagi thabak chathare lambi asi nungthal athengo phawbada sembal loisinba yabagi oithokpa lai haire combined force ki operation da yamlabu khulai phagale haire Scotland ki kharom da kilometer 4.5 lom chalaga laiba mafam amada yamlaba khuchukhulai lainung da phumjinduna leire haba intelligence ki akangnaba paw ama phangbadagi Kangpokpi district police amasung 19 Assam rifles ki apunba khutpu amana ngasayo pung mangarom tabada operation chathaduna yamlaba khulai phagat pangamkhre phagalaba khulai singadudi mm5.56x caliber rifle registration number 191800754EC single barrel bolt action rifle mari pull mechanism rifle mari improvised mortar mari UBG ama lethot bomb manga AK-47 ki maru sani insas rifle ki maru kungataruk single barrel maru tara telescopic sniper rifle ama mark insas rifle ama mark insas LMG ama Vortex wire meter manga bawpheng handset ama bawpheng handset charger ama AK-47 mm7.62 rifle tarani thoine operation adu ayuki pungni pan gamini phumanga tabada loisin ke adumoinamak mi pha mi pundi yaukhide loinana pamdu thawdo sing thokiba laite hairi combined force na phagalaba khuchukulai sing adugi manungdo 5.56 mm caliber rifle adudi Manipur police armory dagi lakhiba nungmai oigani haina panare Manipur University gate ta khusem gi chayan aba thohanbigano haina society na phongdorakre Manipur laga na nakhai sengna business area operation os na piriba MU gate Tampha Bazar da kanagumba society natraga association ki gari singna airapan pibigano haina nokpok ningthaupa khangba transport cooperative society limited ki secretary and santa singna thadrokpa zerol amna appeal tawraklei zerol sina haimioi karan niam chumna chachariba MU gate Tampha Bazar asida airapan pibadagi achumaran khangnana bagidamak society asina Manipur High Court ta case thake adubu honorable High Court achumba well pidaktuna concerned department singna MU gate Tampha Bazar asina khaisengna society asigini haina order thokibal laikhrabani maram sing asina society na awang bathak ta sarkar na thokliba order siniam chumna chachana ba haiduna amadi MU haina atopa gari singna thajiliba si thajinbiganu makhata na pamdaba thodok sing thoktana ba lenga kamari lenaba department su hiramasda miyeng sangbina ba appeal tawrakle social media na pirakpa chaithengna ngaside achumba paw khandokpada aruba oire hongyo wasang na phongdokre journalism haibasi thaudo wathok singi marik chumba pawda miyam da yohanbani adobo social media na pirakleba chaithenga sina maram oiraga ngasidi achumba pawna karambano aranba pawna karambano haiba khandokpa lure haina IPR gi secretary Hungyong Warsong na phongdokre wafama singasi Directorate of Information and Public Relations DIPR na sinduna application of AI in journalism and media fact checking haiba hiramda nongmagi oiba media sensitization workshop amada mahana phongdokhibane mahana makhata na hai paw se paba amadi paw yengbadagi thaidoraktuna aikoina apamba khangniba paw khudimak mobile phone da khudak ta phangba ngamlei matang sida section gadabadi journalism ga social media gi paw anigi khenaba adune AI na journalism da azobo impact ama piri adubu sapho sida kadai phawba asumba maikai rom da pugani habasine sathiraba AI gi evolution asibu journalism gi yamna effective oiba tool ama oina siznaduna data analysis fact checking na singba thabak ya da sizinari AI na pirakliba information asi karigumba kanda su manipulate tawba yawbana asumbara aranbar hena section ba tangai phadaba leire haike thoramadu da IPR gi secretary Hungyo Warsong IPR gi director TS Zaranjina Thorongi President members in Oina Sarugya Kihare.